Hi guys, welcome back to my channel. Ngasidi nganu hauna thongbagi recipe share tawjarake. Mayam video se yengbiu. Aduti mathang ucharage. Nganu thongnabagi tilhau ahum khak lawjare. Tilhau ani khak grind tawjare. Tilhau ama khak pauna soijare. Janam ani khak grind tawjare. Sing khara lawjare. Alu khara lawjare. Kumbra khara lawjare. Kumbra ga thongdoine. Kumbra se torbo chukauri hai ado khangde aidi dum kumbra ana haire ado lebu khara lawjare ado hojik mathang uchara ahan bada nganu se marinate tawbagi yangkhang chamas ama lawjare tilhau chamas ani lawjarani tilhau chamas ani hapjare janam chamas ama hapjare sing chamas ama si sing se loina grind taw thoe thum khara hapani thau chamas ani ka hapani acha thau oina hapjare hojik se lebu khara sumjalani se marinate tawraga pung amamuk thamjarani nganu gi sa se kanbanina aduna khara kuina marinate tawraga thamjarani pung ama natraga ani gumba su tawraga su hena thotagani ado pung amamuk marinate tawraga thamjarani gulmoris khara hapjarani ngasai mix tawdingai mamangda hapai ka hore aduna mix tawloraga amuk hapjare se amuk mix tawjare gulmoris hapise arum ke ka hobdasu phai aduga ai sorum hori aduna su hapjare ado hausu yam hawe se hapaga nganu se pung amuk marinate tawraga thamjare hojik nganu se thongnabagi tawrani ado video se mayam loiba fo yengbiu adudi ai thongnaba tawjarage ngasidi hinjang se maida oina thongani maida thongbasina hauri inhamna numisidi mai tikna hinjang thongaga yamna nungsu nungai hausu yam hauri ado khangsi su sare hojik khangsida thau haijarani thau se ngatang mulhalani thau mulle hojik sida tejpata hapchalani tejpata se hapchale hojik sida tilhau hapani mai se taphalaga oina loina hapkani natradi ka sangani aduna mai da thongbasidi mai se taphalaga oina hapiba tilhau se ngahaktang ngaujarani aduga ngasai gi grind tawba tilhau do adusu khara hapchalani aduga tilhau gi asangma manam se chachipong ngahaktang ngaujarani tilhau se ngahak ngaure minute amamu hojik sida janam hapchalani janam se hapaga kasali aduna janam jidi yang kuina ngauroi ngahak ngaurani janam gi ahingma manam do chakibabo ngahak ngaure janam se hojik sing hapjarani siga sing hapjanjare sing simung ngahak ngaurani hojik hinjang se machu phajanabagi chini kitang hapjarani chini hapadi hinjang se machu phajai adugi chini kitang hapjare se ngahak ngaujare golden brown color so oire hojik da nganu gi pising do hapjanjarani nganu gi pising se hapjanjare hojik sa se phajana mix tawrani thau ga ngasai gi tilhau janam hapibaduga phajana mix tawrani mix tawraga si se minute ani mai kana tharaga ngaurani phajana mix tawsalani hojik nganu gi di masagi su thau thokpani na aduna thau yamna haprasu kemta kaide ado hojik siga thau tholani
ꯑꯗꯣ ꯁꯦꯝꯗꯪ ꯑꯣꯠꯈꯥꯏꯔꯒ ꯑꯗꯨꯗꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯩ ꯇꯞꯍꯜꯂꯒ ꯃꯤꯅꯤꯠ 5 ꯉꯧꯖꯔꯅꯤ꯫ ꯑꯣꯠꯈꯥꯏꯖꯔꯦ, ꯍꯧꯖꯤꯛꯁꯤꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯩꯁꯦ ꯇꯞꯍꯜꯂꯅꯤ꯫ ꯃꯤꯅꯤꯠ 5 ꯉꯧꯖꯔꯦ, ꯍꯧꯖꯤꯛꯁꯤꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯅꯤ꯫ ꯊꯥꯎ ꯊꯣꯛꯄ ꯍꯧꯔꯦ, ꯍꯧꯖꯤꯛ ꯊꯥꯎ ꯐꯖꯅ ꯊꯣꯛꯑꯦ꯫ ꯁꯥꯁꯦ ꯑꯣꯠꯈꯥꯏꯖꯔꯅꯤ, ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5 ꯑꯃꯒ ꯉꯧꯔꯅꯤ꯫ ꯃꯤꯅꯤꯠ 5 ꯉꯧꯔꯦ, ꯍꯧꯖꯤꯛꯁꯦ ꯑꯣꯠꯈꯥꯏꯖꯔꯦ, ꯍꯧꯖꯤꯛ ꯑꯂꯨ ꯍꯥꯞꯆꯤꯜꯂꯅꯤ꯫ ꯁꯤꯒ ꯑꯂꯨ ꯍꯥꯞꯄꯒ ꯑꯣꯠꯈꯥꯏꯔꯒ ꯃꯤꯅꯤꯠ 5 ꯑꯃ ꯑꯃꯨꯛꯀ ꯈꯨꯝꯖꯤꯜꯂꯒ ꯉꯧꯖꯔꯅꯤ꯫ ꯉꯥꯅꯨꯁꯦ ꯀꯨꯏꯅ ꯐꯖꯅ ꯉꯧꯔꯤꯉꯩꯒꯤ ꯍꯥꯎꯒꯅꯤ ꯑꯗꯨꯒ ꯊꯣꯠꯄꯁꯨ ꯍꯦꯟꯒꯅꯤ꯫ ꯍꯧꯖꯤꯛꯁꯤꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5 ꯑꯃ ꯉꯧꯖꯔꯅꯤ, ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯔꯅꯤ ꯍꯧꯖꯤꯛ꯫ ꯃꯤꯅꯤꯠ 5 ꯃꯩ ꯇꯞꯅ ꯊꯥꯔꯒ ꯉꯧꯖꯔꯦ, ꯍꯧꯖꯤꯛꯁꯤꯁꯦ ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯅꯤ, ꯃꯈꯨꯝ ꯍꯥꯡꯗꯣꯛꯑꯒ ꯐꯖꯅ ꯑꯣꯠꯂꯅꯤ꯫ ꯊꯥꯎꯗꯤ ꯐꯖꯅ ꯊꯣꯛꯏ, ꯍꯧꯖꯤꯛꯁꯨ ꯉꯥꯅꯨꯒꯤ ꯁꯥꯁꯦ ꯊꯥꯎ ꯌꯥꯝ ꯊꯣꯛꯏ꯫ ꯐꯖꯅ ꯉꯧꯗ꯭ꯔꯗꯤ ꯉꯥꯅꯨꯁꯦ ꯃꯅꯝ ꯅꯝꯃꯤ, ꯑꯗꯨꯒ ꯐꯖꯅ ꯉꯧꯔꯗꯤ ꯃꯅꯝ ꯅꯝꯃꯣꯏ꯫ ꯍꯧꯖꯤꯛꯁꯤꯗ ꯀꯨꯝꯕ꯭ꯔꯥ ꯍꯥꯞꯆꯤꯟꯖꯔꯅꯤ꯫ ꯀꯨꯝꯕ꯭ꯔꯥꯁꯦ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯔꯅꯤ꯫ ꯀꯨꯝꯕ꯭ꯔꯥꯁꯦ ꯃꯨꯟꯗ꯭ꯔꯤꯐꯥꯎ ꯊꯥꯎꯁꯤꯗ ꯑꯗꯨꯝ ꯉꯧꯕ ꯌꯥꯒꯅꯤ, ꯑꯗꯨꯒ ꯀꯨꯝꯕ꯭ꯔꯥꯁꯤꯗꯤ ꯃꯍꯤ ꯊꯣꯛꯄꯅꯤꯅ ꯑꯗꯨꯝ ꯉꯧꯕ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛꯁꯤꯗ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯖꯔꯅꯤ꯫ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯆꯔꯅꯤ, ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯑꯒ ꯑꯃꯨꯛꯇꯪ ꯑꯣꯠꯆꯔꯅꯤ꯫ ꯃꯔꯛ ꯃꯔꯛꯇ ꯑꯣꯠꯇ꯭ꯔꯗꯤ ꯃꯈꯥꯗ ꯀꯥꯁꯟꯒꯅꯤ, ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯣꯠꯆꯔꯅꯤ꯫ ꯑꯣꯠꯂꯒ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯗꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥꯁꯤꯗꯒꯤ ꯃꯍꯤꯁꯨ ꯊꯣꯛꯄ ꯍꯧꯔꯛꯑꯦ꯫ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛꯀ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯖꯔꯅꯤ꯫ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯔꯗꯤ ꯌꯥꯡꯅ ꯃꯨꯟꯕ ꯊꯨꯏ, ꯑꯗꯨꯅ ꯑꯃꯨꯛꯀ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯧꯖꯔꯅꯤ꯫ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯆꯔꯅꯤ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯉꯧꯖꯔꯦ, ꯍꯧꯖꯤꯛ ꯑꯣꯠꯈꯥꯏꯔꯅꯤ꯫ ꯃꯩꯁꯦ ꯇꯞꯅ ꯊꯥꯕꯅꯤꯅ ꯀꯩꯁꯨ ꯀꯥꯁꯜꯂꯣꯏ, ꯃꯩꯁꯦ ꯀꯟꯅ ꯊꯥꯔꯒꯗꯤ ꯀꯥꯁꯜꯂꯛꯇꯣꯏꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯑꯂꯨꯁꯦ ꯃꯨꯜꯂꯕꯅ ꯌꯦꯡꯉꯦ, ꯑꯂꯨꯁꯤꯁꯨ ꯃꯨꯜꯂꯦ꯫ ꯍꯧꯖꯤꯛ ꯀꯨꯝꯕ꯭ꯔꯥꯁꯦ ꯑꯃꯨꯛ ꯃꯨꯜꯂꯕꯅ ꯌꯦꯡꯖꯔꯒꯦ, ꯀꯨꯝꯕ꯭ꯔꯥꯁꯤꯁꯨ ꯃꯨꯜꯂꯦ꯫ ꯊꯥꯎ ꯌꯥꯝꯅ ꯍꯥꯞꯇꯕꯤꯗ ꯉꯥꯅꯨꯗꯒꯤ ꯊꯣꯛꯂꯛꯄ ꯊꯥꯎꯁꯤꯅ ꯃꯨꯟꯅꯕ ꯉꯧꯖꯔꯦ꯫ ꯍꯧꯖꯤꯛꯁꯤꯗ ꯌꯥꯏꯉꯪ ꯈꯔ ꯍꯥꯞꯆꯔꯅꯤ, ꯌꯥꯏꯉꯪ ꯈꯖꯤꯛꯈꯛ ꯍꯥꯞꯆꯔꯦ꯫ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯔꯅꯤ꯫ ꯃꯣꯔꯣꯛ ꯌꯨꯝꯗ ꯁꯨꯕ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯃꯆꯨ ꯐꯖꯅꯕꯒꯤ ꯔꯦꯗ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯔꯦ꯫ ꯐꯖꯅ ꯍꯧꯖꯤꯛꯁꯦ ꯃꯤꯛꯁ ꯇꯧꯔꯅꯤ꯫ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯃꯍꯤ ꯌꯥꯝꯅ ꯂꯥꯡꯉꯒꯗꯤ ꯆꯥꯕ ꯍꯥꯎꯇꯦ, ꯉꯧꯔꯒ ꯆꯥꯔꯒꯁꯨ ꯍꯥꯎꯏ꯫ ꯑꯗꯣ ꯆꯥꯛꯀ ꯆꯥꯕꯒꯤ ꯃꯍꯤ ꯈꯤꯇꯪ ꯑꯃ ꯍꯥꯞꯆꯔꯅꯤ꯫ ꯆꯥꯛꯀ ꯆꯥꯕꯒꯤ ꯑꯣꯏꯔꯒꯗꯤ ꯃꯍꯤ ꯒ꯭ꯂꯥꯁ ꯑꯃꯒ ꯇꯪꯈꯥꯏ ꯏꯁꯤꯡ ꯍꯥꯞꯆꯔꯅꯤ꯫ ꯏꯁꯤꯡꯁꯦ ꯒ꯭ꯂꯥꯁ ꯑꯃ ꯇꯪꯈꯥꯏ ꯍꯥꯞꯆꯔꯦ, ꯑꯗꯣ ꯃꯍꯤ ꯂꯥꯡꯅ ꯆꯥꯅꯤꯡꯉꯒꯗꯤ ꯈꯤꯇꯪꯒ ꯁꯨꯝ ꯍꯥꯞꯄ ꯌꯥꯒꯅꯤ ꯃꯍꯤꯁꯦ, ꯂꯥꯡꯅ ꯆꯥꯅꯤꯡꯉꯒꯗꯤ꯫ ꯑꯗꯣ ꯃꯍꯤꯁꯦ ꯅꯪꯅ ꯆꯥꯔꯒꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦ꯫ ꯍꯧꯖꯤꯛꯁꯤꯗ ꯒꯣꯜꯃꯣꯔꯤꯁꯇꯣ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯔꯅꯤ꯫ ꯑꯩꯗꯣ ꯈꯤꯇꯪ ꯁꯥꯅ ꯆꯥꯅꯤꯡꯕꯒꯤ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯆꯔꯦ, ꯑꯗꯣ ꯒꯣꯜꯃꯣꯔꯤꯁꯁꯦ ꯁꯥꯅ ꯆꯥꯅꯤꯡꯗ꯭ꯔꯒꯗꯤ ꯍꯥꯞꯄꯤꯗ꯭ꯔꯁꯨ ꯌꯥꯒꯅꯤ, ꯁꯦ ꯁ꯭ꯀꯤꯞ ꯇꯧꯔꯁꯨ ꯌꯥꯒꯅꯤ꯫ ꯍꯧꯖꯤꯛꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯁꯧꯍꯟꯖꯔꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯖꯒꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ꯫ ꯃꯍꯤꯁꯦ꯫ ꯫ 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
ꯃꯤꯅꯤꯠ ꯑꯃꯃꯨꯛ ꯃꯈꯨꯝꯁꯦ ꯈꯨꯝꯖꯤꯜꯂꯒ ꯃꯈꯨꯝꯁꯦ ꯍꯥꯡꯗꯣꯛꯆꯔꯦ꯫ ꯍꯧꯖꯤꯛꯁꯤꯗ ꯊꯨꯝ ꯍꯥꯞꯆꯔꯅꯤ꯫ ꯊꯨꯝꯁꯤꯗꯤ ꯅꯝꯒꯗꯕꯒꯤ ꯆꯥꯡꯗ ꯍꯥꯞꯆꯔꯅꯤ꯫ ꯊꯨꯝ ꯍꯥꯞꯄꯒ ꯑꯣꯠꯈꯥꯏꯔꯒ ꯁꯤ ꯉꯥꯏꯍꯥꯛꯇꯪꯒ ꯁꯧꯍꯟꯈꯤꯒꯅꯤ꯫ ꯂꯣꯏꯅ ꯃꯨꯜꯂꯕꯅꯤꯅ ꯌꯥꯝ ꯀꯨꯏꯅ ꯁꯧꯍꯟꯗ꯭ꯔꯁꯨ ꯌꯥꯔꯅꯤ, ꯑꯗꯣ ꯃꯍꯤꯁꯦ ꯍꯥꯎꯍꯟꯕꯒꯤ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯈꯤꯒꯅꯤ꯫ ꯁꯦ ꯍꯧꯖꯤꯛ ꯃꯩ ꯇꯞꯅ ꯑꯗꯨꯝ ꯊꯥꯔꯒ ꯃꯤꯅꯤꯠ 2ꯃꯨꯛ ꯁꯧꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯒꯔꯝ ꯃꯁꯂꯥ ꯍꯥꯞꯆꯔꯅꯤ꯫ ꯒꯔꯝ ꯃꯁꯂꯥ ꯈꯔ ꯍꯥꯞꯆꯔꯦ, ꯑꯗꯨꯒ ꯁꯥ ꯃꯔꯣꯏ ꯍꯥꯞꯄꯅꯤ꯫ ꯁꯥ ꯃꯔꯣꯏꯁꯦ ꯍꯥꯞꯄꯒ ꯀꯨꯝꯔꯥꯒ ꯉꯥꯅꯨꯒ ꯊꯣꯡꯕꯁꯦ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯆꯥꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯆꯥꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯇꯪꯒ ꯊꯣꯡꯉꯒ ꯆꯥꯕꯤꯌꯨ, ꯌꯥꯝ ꯍꯥꯎꯕꯅꯦ꯫ ꯂꯣꯏꯔꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ꯫ ꯍꯧꯖꯤꯛꯁꯦ ꯊꯥꯡꯗꯔꯅꯤ, ꯂꯣꯏꯔꯦ꯫ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ, ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯀꯃꯦꯟꯠꯁꯨ ꯏꯕꯤꯔꯝꯃꯨ꯫ ꯀꯔꯤ ꯀꯔꯤ ꯃꯊꯪꯗ ꯊꯣꯡꯖꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯠꯇ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫